India amasung Pakistan anigi marakta unkhatnaba leikiba adugi cheksin thorang lawkhatpoina UNESCO World Heritage Site ama oiriba Taj Mahal da Advanced Anti-Drone System install tawnaba khongthang lawkhatpa hokre. Khongthang asi leibag asigi sensitive oiba mafamsingda lawkhalakpa security gi cheksin thorang manung chanani. Taj Mahal da nauna install tawbadawriba anti-drone system aduna Taj Mahal nakna pasilakpa unauthorized oiba drone sing detect tawba khaktaratana track tawba amadi neutralize tawba fawba ngamgani hairi. Taj Security Assistant Commissioner of Police Syed Arif Ahmad Nahai anti-drone system asigi range asi kilometer 8 fawbo igani adumoinamak Taj Mahal ki mandum dagi meter 20 ki radius fawbadi anti-drone system asina cover tawba ngamgani system asina unauthorized drone sing jam tawba natraga ngambaga loinana Taj Mahal gi akoibada paishilakpa sing thingba ngamgani Anoba system asi operate tawnabagi damak police personnel kaya ningthina training pire amade masigi damak akhanaba team amasu thamlagani system asigi matengna drone sing adugi original point trace tawba ngambada natana Taj Mahal gi area sing secure oina thamba ngamlagani haina pawse na makatari